Lakhipur online putok saba August ki tang kunumdoi thangje numit ki Khomjinba Pao tabirase ahan bada maru pao Bhairabi Sairang Anobar Lambi Laklipa September ki tarahumdoi da Pradhan Mantri Narendra Modi na sangaragani Assam ki National Register of Citizen NRC ki re-verification tauna bathamlaki ba wafam yengsina ba court na notice thokre mathang chahi ki calendar phone na bagi machak seng Kanglaipak calendar board khakta dagi lobina ba hairakle Samaga kuntra marirak suba Duran Cup football final dangasi Diamond Harbour FC amadi Northeast United sanaragani Jiribam da chathariba kang tournament ta ngasi MITL ega YLCB ga sanagani amasung Singirbon da chathakiba kang tournament ta Lining Thau Sanamai Kangkuna champion aduga Mutumlaika Youth Club A na second runners up takre Hauzik mapungoi pau tabirase ngasi August ki kunumdoi jati ki space numit ni ingkumja lising aniga kunumdoi August ki kunumdoi da Bharat ki Chandrayaan 3 na thagi kha meruda maipak na kumtha ki banumida dubuning singbo ina numida si pangthokpani Bharat ki Pradhan Mantri Narendra Modi na numida sibu jati ki space numit haina lauthokibani handaki asina anisuba jati ki space numit ni ISRO की माइपाक पासिना भारत पुमालेम दा थागी खामेरुदा अहान बोइना लैंडर थंबंगम किबा अहान बलेबा कोयन की अमसुंग थादा माइपाक न थुंकिबा मरी सुबलेबा कोयन की Stay informed with Lakhipuronline Chahi kayagi mamangdagi Mizoram miyam na khawrang nangai rakiba Bhairabi Sairang Anobare Lambi Lagliba September ki tarahumdoi da Pradhan Mantri Narendra Modi na sangaragani Railway Lambi asina Mizoram ki konung aizolbu ahan boina Bharat ki railway ki map ta pusilagani Chahi kun hena changna sem saduna loisin kraba kilometer yangkai mathoiga meter chahum ga marfu sangba railway lambi asida tunnel nipunipan achouba bridge yangkai manga apikpa bridge marfutaret yauri bridge sing asigi manungda bridge number chamaga marfutara turukasi kutub minar dagi meter nifunithoi hena wangi haire panba yai Sri Modi September gi 12 da aizol da thunglaga mathangi nimitta Sairang railway station amasung rail lambi sanga kadauri Assam ki National Register of Citizen NRC ki amukana yengsinduna re-verification taunana ba thamlakiba appeal ki matangda ngarang Supreme Court na Kendra Sarkar Assam Sarkar amasung Bharat ki Attorney General da notice pikre masita sunatana hauzik lairiba NRC ki Assam ki Chief Coordinator Partho Pradeep Majumdar dasu court na notice pikre haire Assam ki NRC ki mamangi coordinator amadi thabaktagi patharaba IAS officer Hitesh Dev Sharma na thamkiba appeal ngarang Justice P. Narasimha amasung Justice Atul Sandurkar yauba Division Bench amana taraba matungda notice atu pikibani Sharma gi petition aduna hairibadi August ki 13 2018 da phongkiba final NRC list aduda achouba asoiba sing yawi aduna mayek sengna asoi angam yaudaba NRC phongdokna bagidamak marik chumba NRC ama ohenanaba mapung phana re-verification tawbagi mathau tai hairi Bikasi Agro Producer Company Limited Singirbon Kasarna Puthokpa Lamdam asigi laihawdagi thokpa cheng Ranjit amadi chengi yamna chingba Lakhipur Fulartol Poilapul amasung Silcharda condition kharagi makhada adomgi yumda delivery pinabagi khudongchaba thamjari khudongchaba silaunabagi damak mobile number 96138533127 natraga 94354055527 number asida order tobiba yaragani adomna leibiba cheng asina lomi singi sandan lambi oibata natana samasa sigi senmit londasu chauna mateng oiragani haibagi thajaba thamjari paujanjariba Bikasi Agro Producer Company Limited Singirbon Kasar Kanglaipa Calendar Board na chahi kudingi scientific oiba calendar gi machak sing kanglai miyam da phanganduna lakpagum mathangi chahi lising aniga kuntaru ki oina thaban yauba calendar puthokna bagi tamak ngasi August ki tang 19 dagi hauduna
lamphel DC office manakta leiba Kangleipa calendar board ki office tagi loba yaragani hairi board asigi registration number yauraba sakhanglaba thaban calendar khaktang miyamna sijenabiu aduga press singnasu board asigi registration jawba sakhanglaba calendar khaktang nambinaba Kangleipa calendar board ki secretary general Soraisam Sanjit ki cherol amada phongdorakli cherol asina makha taraduna haukiba chahi 13 se calendar board asina Kanglei miyam danga si phauba calendar phone namagi data piduna lakle aduna scientific oiba calendar phone namagi machak sing Kangleipa calendar board tagi lobina bahaire akupa marol gi dama Kangleipa calendar board ki mobile number 9077712442 natraga 80158284474 natraga 87949094777 number asida pau phabiraknaba haire Supreme Court na lambi lamhangda thadokduna leiriba mapu leitaba huisingi matangda chatnariba ain gi matangda ahongba khara purakre nauna thoklaba waroisin adugi matungina Delhi gi mafum kharada phajinduna thamluba huising adu makhatana macha dhara sandoktana ba sterilize tawraba matung amukhana thadokadori adumoinamak rabies na naraba natraga sathiba makalgi huising di thadokdana ba hairi court na makhatana haikibada huising asigi damak feeding zone sengbatkadabani amadi makhoi gi vaccination gi damakta su thabak paikat kadabani hairi masina sanga bunung sijaba mioi sing amadi society gi marakta leiriba awaba si kokhanbada mateng pangani haina thajaba thamde Chamaga Kuntramari Rek Suba Duran Cup football final da Diamond Harbour Football Club ka haukiba chahi gi champion North East United Football Club ka ngasi sanaragani sanaba asi ngasi nungtil pung manga makhai taba matamda Kolkata gi Salt Lake Juba Bharati Kriranganda pangthokani Diamond Harbour Football Club na Kolkata gi Vivekananda Yuva Bharati Kriranganda pangthokiba ani suba semi final da 13rak champion oikraba East Bengal Football Club pu goal ani amada maithiba piduna final da changlakibani panbayai North East United Football Club na Shillong da pangthokiba ahanba semi final da Shillong Lajong FC bu goal ama suino da maithiba piduna final gi mapum kankibani Duran Cup lisinganiga kunmanga final match asigi mid over paudam Sony Sports 2 Sony 10-2 amasung Sony 10-2 HD asina chingba TV channel singda live utkadauri Sony Live ki app amasung website tasu live stream tawgani hairi District Kang Association Jiribam na sinduna Babuparagi Lamlen Community Hall Kangsangda Jiribam Kasaramadi Hailakandigi Kangkut Kunmatoina Sarugyaduna Sanariba Taramanga Suba Late RK Lalasana Memorial Mix Kang Tournament Lisinganiga Kunmanga gi ngarang sanakiba Preliminary League Round Match sa Yawal A Champanagarna SAYCB Sorok Ating Bibo Panjal Tarahumdoi Tarada Maithiba Pikre Match asi E Dewana Umpire Aduga H Inaupisakna scorer oibiki tournament asigi ngasi nungtil pung amataba matamda MITL A Jiribamga YLC B Jiribamga sanagani All Singirbon Kang Association na sinduna haukiba August ki tang 13 dagi team taruk na sarugyaduna Kasar Singirbon da chatharakiba ahanba mix Kang tournament lisingani ka kunmanga ngarang loisinkhre August ki kunithoi ngarang irai nimita sanakiba final match da Lining Thosana Mahi Kangkut LSK na Mutumleka Youth Club YMCA bu Panjal Tarahumdoi Mapanda Maithiba Piduna Lining Thosana Mahi Kangkut Singirbon na tournament asigi champion oikhre aduga Mutumleka Youth Club A Singirbonna second runners up amadi Ima Kangkut Singirbonna third position lauki match asida asangbam ibungo amadi Thinguzam Bijoyna referee aduga Samjet Sabam Jiban Kumarna scorer oibiki best chakphaigi mana nupagida Wangkhaimayum Kisorjit amasung Khemamayum Ranjit aduga nupigidana Hemabati Devina phangkhe best lamthagi mana nupagida Thaunaujam Ranabir aduga nupigidana Hemabati Devina phangkhe mitei aikhoigi yellow masana oiriba kangpak sanaba masana si jokhananabagi pandamda association asina matungdasu asigumlaba tournament kaya makhata na silangki gani haina Singirbon Kang Association ki maigedagi phongdorakle
Energy Healing Center Rongpurda computer gi matenga anauba amadi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awatpa machal kaya menkhana amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawtokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layeng da yaragani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leijare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbiragu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Bhairabi Sairang Anobar Relambi Laklipa September ki 13 da Pradhan Mantri Narendra Modi na sangaragani Assam ki National Register of Citizen NRC ki re-verification taunaba thamlakiba wafam yengsinaba court na notice thokre mathang chahi ki calendar fongnaba gi machak sing Kangleipa calendar board khakta dagi lobinaba hairakle Samaga kuntra marirak suba Duran Cup football final dangasi Diamond Harbour FC amadi North East United sanaragani Jiribam da chathariba kang tournament ta ngasi MITL ega YLCB ga sanagani amasung Singirbonda chathakiba kang tournament ta lining thau sanamai kangkuna champion aduga Mutumleka Youth Club A na second runners up takre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare